Break matungda mayam taram okchari makhataba pausing pizare. Lok Sabha Pangthoktana Sem Saraga Panchayat election of Pangthoktana Thamba ase Praja singbu Namhatpani Kungang Chaukhotana Manipur amadi India Chaukhotpa Yaroi Haina Top Dusara Gram Panchayat ki job card holder Hoinaijam Kitana Fotorakle Nauna Imphal East Administrative Committee Sem Kibagi Mayokta Top Dusara Gram Panchayat ki job card holder Singh Sinduna Top Mayai Lekaige SAS community holding asi Jathakiba Wakan from Amada Wafom as Mahana Fundukibane Anova Administrative Committee Sema Yading Athubu Matamda Panchayat election Pangthopiu Transparency Latana Administrative Committee Sema Yading Stop Violation Panchayat Hybrid Thamba Placard Kasin Naduna Jatakiba Wakan from Aduda Mahan Makatana High How Kiba Tang Tareta Infalis District over Administrative Committee of Assembly Kibase Matau Karam the Sem Kibano Court Kimatung in a committee Sema Tarabasu Hanagi elected over Panchayat member Singha Committee as a Paiga the very hind Lady Bane Asigumba chamam naba kaya asin laibidage Imphal East District DC unanaba chalurabadasu unaba fanglaktabadage memorandum oina pisinkre tha asigi taraga marida pangthokpa lenga ke thauram amadasu chief minister masadasu application ama pisinba lekrabane masi fawbada wafam amata haidaba asina praja singda chamam nahale haina mahang makatake ngasi wanaraba lan gi chaitheng phangaba wanaraba praja sing sigi mathakta akhoi gi napsa gi chengchu matam chana pibi daba se sigi sum akhoi makhata na cheng asi sum matam chana phanghan biu praja akhoi che waba gi mathakta awaba lan sina mayok naraga leiringa sida akhoi che praja sing da awaba da hena awaba people se si sarkar gi na mien khetang changbira kan akhoi gi praja sing gi awaba su ubiu election ju pangthok minasi mp election na pangthok pa ya halaga akhoi panchayat election na pangthok pa ya handa ba haibase praja gi akhoi khungang khuya da leiriba singse sigi namhatpani haiba wakhalon sida thamjar kan da ngasi akhoi na wakan me phamase makhata na akhoi kari jangshal lakada ge haiba warol siju akhoi kupna khana janara kan da akhoi minister akhoi local mla adegi dc da su akhoi amu hana makhata na akan ba khungang jangshal na bagi aduguma fire adu logjare haibasi media gi thongda thamjare